BJP na luchingba Santa amadi state laingaga si miyamna chap chaba para tambi haudrabadi India laibak loirani amadi Manipur su manglagani haina okram ibobi na maral sikre. India laingakta BJP amadi LJP na mapangwaina chatminabana lakliba Lok Sabha mi khalda state asigi oina su LJP amna BJP gi mirepta sawatkani haina LJP gi National Vice President Karam Shyam na phongdorakli. Maitai Pangal Scheduled Tribe Demand Committee na taliba demand asi furup amatagi mayokta natte minority oiriba yelhau mi Maitai Pangal bu constitution gi ngaklo phanghanaba honabani hairi. RBI rating the Awang Nongpok State Singi Oina Imphal Urban Cooperative Bank na non-performing Essence and PA Chada Humpu Fangduna Kwaitagi Fibam Soklaba Bank Oire. Manipur da sungasi World Theatre Day gi Thauram Pangthokre Saknairaba Theatre Personality Zel Kishorjita BM Mekola Lifetime Achievement Award Lishingani Taragamapan Kusinadun Ikai Kumnab Utkre. Amasong Anisuba Governor's Trophy State Level Mukna Kangjay Tournament ngasidagi Imphal gi mapal Kangjay bungda pangthok pa haukre. Mayam Kurumzari dom yangbir Impact News ni Prime Time Manipuri News Bulletin dai khaidam jentasin huje pungja si fawgi morba pausing mayam de pizari. Laiba asida paliba Prime Minister Narendra Modi na luchingba laingak amadi state asida paliba BJP na luchingba laingak asi miyamna chapchaba para tambi haudrabadi India laibak loirani amadi Manipur su manglagani haina CLP gi luchingba okram ibobi na maral sirkli. Anda pangthokoderba taragataretlak suba Lok Sabha mi khalda Outer Manipur Parliamentary Constituency da Indian National Congress ki mirep oina mi khal thengnagadoriba James Kashungi sangai pro mamang laikai da leiba mahaki yumda pangthokiba flag hoisting ceremony gi thauramda wafamasi mahakna phongdokibani ibobina makata na hai lakliba mi khal asida su leibaga sida paliba Narendra Modi na luchingba laingak asina Laingak pai dringai matamda prajar miyam da thamkiba wafam sing kadai fawba thabak to onthoklabge haibadu hangba yaba matam oire haiki. Bharat laiba praja sing aduga ngasigina Manipur da laiba praja sing se masina kopna yengaga makoi kari public ki praja sing gi welfare scheme tasengna thabak oina onthokpa kari tauhe makoi gi policy sigi makhada chum chatharak pa targadi akoi da kari lakani haibisi aidi mangda lengsin biriba mayam hena kopna aidi study tawbiramagani haidana aidi adumaina feel tawjabane hujik laiba yamna communal oiba Sri Narendra Modi ki central government hujik state sida paliba BJP led government he let us teach them a lesson haidana akoi aroi bi thadana koi tawjagadori bane singam sung tam ani makse ahongba ma purokna ba koi hotna mina si I have both hazaraga people say I sabtana I chumna INC amagi discipline do ai ngakani statement konipa kudingi jati khaidana ai thong hambiraga mayam gi MP ai ni haibse ahi nungthing khaidana awaba nungaiba thorabasu I have changbiro hairaga popibiu nahagi sepa mayam gi sepa do ai Mikal asida Outer Manipur Parliamentary Constituency ki NPF mirep oiriba Dr. Lorho S. Fauzi gi su ngasi firal chingkhatpagi Taura pangthokhibaga loina na election campaign su hogdokre campaign adu ngasi Senapati ground dagi NPF ki President Dr. Surhojeli Lejitsuna party ki firal chingkhatuna hogdokhi Outer Manipur Parliamentary Constituency ki NPP candidate Pu Thangminlen Kipgan gi su ngasi firal chingkhatpagi thauram pangthokre thauram adu Thangminlen Kipgan gi Kangpokpi district ta leiba Haipi village ta pangthokibani April Taramathoida pangthokadriba Inner Manipur Lok Sabha gi mirep singi scrutiny ngasi pangthokre mirep taragamathoi makta ayaba pikre ngakpigani April
Taraga Nipanda Pangtokadariba Inner Manipur Lok Sabha gi Mirep Singi Scrutiny Pangtokre Mirep Taraga Mathoi Makta Ayabapi Kre Ani Subatangka ki Lok Sabha Mikhal gi ngasi Inner Manipur Parliamentary Mikhal gi Returning Officer M Pravin gi Office Chamber da Mirep Oigadaba Tongan ba Party Singi Mirep Taraga Mathoi Mak Laktun Scrutiny adu Pangtokibane Karigumba Lok Sabha election da India da Congress Laingak Laklabadi Manipur yauna India gi BPL family koti manga gi mioi koti kungamanga da tham da lupa lishing taruk pigadaba new term ai yojana Nyai minimum income guarantee scheme gi khudong chaba pigani haina CLP gi leaders oiriba hanagi chief minister Okram Ibobina fongdokre Wafam sing asi Congress Bhavan da pangtokiba Paumi Singa Unaba Amada Mahakna Fongdokibani Mahakna Makatana Hai scheme asina India dagi lai From Aduda Sarukyakiba MPCC ki President Gai Khangam Nahai BJP Lengak na Taubangam daba Tabakaya Lauk Toklaga Mamang election da vote komki Adubu Congress Party di ngasi fauba lauk thokiba thabak sing thabakta onthoklaga lakibani amaromda hairiba scheme asigi matangda mipung khudingmakta khanganaba Congress ki thaumi khudingmakna su achauba thaudang kaya lauragani hairi Karigumba Congress pu thajabina nungsibina handaki 33 lak suba lok sabha gi election si masida Congress na center da sarkar pairpa targadi schemes gi makhada below property line gi makhada leiba educated unemployed oiro aduga lairaba farmer gi family oiro hariba category sigi manungda challagadi masigi si pigani baza pumna man masigi khudong sabe se phangmani bagdamakta laiba election da so ayana nungsibiduna Congress party khud kachin ga manaba dum party da ayana nungsibigani haibis thajab achep Mikhal asida status gi oinasu Lok Jana Shakti Party LJP na BJP gi mirepta mapung fana sawatkani haina fongdorokli BJP na luchingba NDA laingakta LJP ga mapung oina chatminna bana amadi tha sigi haukiba traga nipanda Delhi da pangtokiba party sigi makok thongba singi mifam na laukiba warep amasung state asigi laingakta yauba minister in charge ama oina firep asi laurakpani haina LJP gi National Vice President Karam Sham na fongdorokli Bauprada Laiba LJP Manipur State Unit the Pangtopa Paumi Singa Unabam the Karam Sham na Hai Haukiba Manipur Legislative Assembly gi Mikhal da party sigi mirep taraga taretna Mikhal Thengnaki ba mirep sing amadi party sibu nungsibiba thomi khudingmakna BJP gi mirep animakta punna sawatkani hairi Lakaduriba 33 suba election sidadi Bharat ki Prime Minister ba amuhana Prime Minister oinana bagi wakalon gi pannam gi makhada Manipur da huzik dia ko NDA gi makhada BJP gi thadoiba candidate animakta support tobina na ba as a national gi vice president amoina adi mayam punamaki mafamda haijari na ekoi ti am darkar leisi center da government paiba duga state to su tuna salagadi any state gi issue la pakanda sungchoi dana adi pau phongna bada hena effective result lama Pangmangam Haibagi Tazabalay Aduna Manipur da koi NDA na support Tozaraga Tagatsariba candidate se Sungsho Shoidana the Mai Pang Anabohonabada Lady Sarkar Sibu the Mapangal Kalanabohonabada the Manipuri Prajas in the Mating Pang view Lok Sabha Mikhal da Chanagadaba Code of Conduct ki matang da All India Radio Imphal ki news section amasung masigi district sing da Ladyba media person singi oiba workshop among asi pangtokre workshop ado regional news unit Imphal na sinduna unit asige conference hall da pangtoki Class 10 amade 12 ki examination ki evaluation da akaiba p gadabana Maramna Bosem Amadi Kosem gi official sing lakliba Lok Sabha Mikhal da Deputy Commissioner Imphal West na duty P na ba hotnariba si khudakta handokpiu loinana exam si matam cha na haidok na ba hotnabada mateng pangbiu haina all Manipur students guardians organization gi chairol man khangalakli Manipur University gi Mahiroi Singh Su Citizenship Amendment Bill gi mayokta laiba political party amadi Mirep Singh Sagot Ningbagi apamba fongdorokli Amaromda inner line permit system chana hanba ngamkhaigi chayet naba loishin ba yauna Manipur da ladiba thogdok wathok kaya gi waroishin purakpasu Mahiroi Singh na pamli Lakodreba Lok Sabha Mikhal ga mari leinana MU gi Mahiroi Singh na
ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠ ꯃꯅꯥꯛꯃꯛꯇꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯪꯂꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯤꯔꯦꯞꯄꯨ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯔꯛꯀꯗꯧꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ Impact TV ꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯗ ꯀꯔꯝꯕ ꯃꯤꯔꯦꯞꯁꯤꯡ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯂꯩꯔꯕ꯭ꯔꯥ ꯊꯥꯗꯒꯗꯧꯕ ꯑꯗꯨꯒ ꯂꯩꯔꯒꯗꯤ ꯀꯔꯤ ꯏꯁꯨꯁꯤꯡꯗ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯦꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯆꯞ ꯆꯥꯕ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯈꯟꯕꯗꯤ ꯈꯟꯖꯗ꯭ꯔꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯌꯦꯡꯕꯁꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯨ ꯌꯦꯡꯉꯛꯀꯅꯤꯕ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯁꯧꯒꯠꯅꯤꯡꯉꯤ ꯏꯁꯨꯁꯤ ꯂꯥꯛꯀꯅꯤ ꯏꯁꯨꯁꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤꯕ ꯑꯗꯣ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯔꯝ ꯄꯔꯁꯄꯦꯛꯇ ꯑꯣꯏꯅ ꯁꯣꯜꯚ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯃ ꯔꯤꯐꯣꯔꯝ ꯇꯧꯕ ꯌꯥꯝ ꯆꯪꯉꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯦ ꯗꯦ ꯕꯤꯐꯣꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯤꯁꯥꯏꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯤꯗꯣꯏꯅꯤ inner line permit ꯑꯗꯨꯗꯒꯤ CAB cap ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯊꯨꯅ ꯁꯣꯜꯚ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯚꯣꯇꯤꯡ ꯕꯤꯍꯦꯕꯤꯌꯔꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯃꯥꯁ ꯑꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ CABꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯑꯣꯄꯣꯖ ꯇꯧꯒꯗꯕ ꯄꯥꯔꯇꯤꯗꯨ ꯄꯤꯌꯨ inner line permit ꯀꯤꯁꯦ ꯁꯤꯁꯦ ꯑꯗꯩ ꯕꯣꯔꯗꯔꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯋꯥꯊꯣꯛ ꯑꯣꯏꯔꯤꯁꯦ ꯆꯤꯟꯗ ꯈꯇꯪ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯣ ꯑꯗꯨ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀꯔꯦꯟ ꯏꯁꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ CAB ꯂꯩꯗꯅꯀꯣ ILP ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯣꯜꯚ ꯇꯧꯕꯤꯒꯗꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ MUꯒꯤ ꯊꯧꯗꯣꯛꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯁꯤꯒꯨꯝꯕ ꯏꯔꯥꯡꯁꯦ ꯊꯣꯛꯇꯅꯕ ꯐꯖꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯁꯥꯇ꯭ꯔ ꯍꯥꯏꯁꯤꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤꯗꯅ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯤꯒꯗꯕ ꯐꯒꯗꯕ ꯃꯤꯁꯤꯡꯗ ꯊꯥꯗꯖꯒꯦ ꯂꯦꯞꯄꯤ MUꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯁꯟꯗꯕ ꯏꯁꯨꯁꯤꯡꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯐꯖꯅ ꯁꯣꯜꯚ ꯇꯧꯕꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯍꯟꯅꯤꯡꯉꯦ ꯄꯥꯝꯕꯤꯕ ꯀꯦꯟꯗꯤꯗꯦꯠ ꯌꯥꯎꯕꯤꯔꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯒꯦ ꯌꯥꯎꯔꯦꯕ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯤꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯣꯜꯚ ꯇꯧꯕ ꯉꯝꯕ ꯃꯦꯟꯇꯂꯤ ꯌꯨꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯍꯟꯅꯤꯡꯉꯦ ꯋꯥꯔꯤ ꯃꯇꯦꯡ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯑꯦ ꯑꯗꯣ ꯀꯔꯝꯕ ꯃꯤꯔꯦꯞꯁꯤꯡꯗ ꯚꯣꯠ ꯄꯤꯅꯤꯡꯉꯤ ꯀꯔꯤ ꯏꯁꯨꯁꯤꯡ ꯂꯣꯏꯁꯤꯟꯅꯤꯡꯒꯦꯔꯣ ꯃꯇꯦꯡ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯑꯃ ꯊꯣꯛꯑꯀꯥꯟꯗꯁꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯄꯨꯂꯞ ꯂꯥꯟꯃꯤꯟꯅꯔ ꯇꯥꯔꯒꯁꯨ ꯅꯨꯄꯤꯔꯣꯝꯗ ꯕꯦꯁ ꯇꯧꯕꯤꯕ ꯅꯨꯄꯤ ꯈꯛꯇꯪ ꯑꯣꯏꯅ ꯂꯥꯟꯅ ꯎꯕꯤꯕ ꯂꯩꯔꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯔ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯚꯣꯠꯁꯤ ꯊꯥꯗꯕꯁꯦ ꯑꯐꯕ ꯃꯤꯔꯦꯞ ꯑꯃ ꯈꯜꯂꯒ ꯊꯥꯍꯟꯅꯤꯡꯉꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯁꯦ ꯄꯩꯁꯥꯅ ꯄꯤꯔꯒ ꯌꯥꯝꯅ ꯊꯥꯗꯕꯗꯣ ꯑꯗꯨꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯟꯗꯛꯀꯤ ꯑꯦꯂꯦꯛꯁꯟꯁꯤꯗ ꯉꯥꯛꯇꯪ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯤꯗꯕ ꯐꯖꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯐꯖꯅ ꯈꯜꯂꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯃꯨꯟꯅ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯐꯅꯕꯗꯣ ꯈꯜꯂꯒ ꯇꯧꯔꯤꯕ ꯃꯤꯔꯦꯞꯁꯤꯡꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯔꯦꯞ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯒꯗꯤ ꯑꯗꯨꯅꯤ ꯚꯣꯇꯔꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯦꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯗꯗꯕꯤ ꯍꯥꯏꯐꯦꯠ ꯈꯟꯊꯕ ꯑꯃ ꯇꯧꯔꯒ ꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯇꯨꯡ ꯂꯥꯛꯀꯗꯕꯗ ꯀꯩ ꯇꯧꯔꯛꯀꯅꯤ ꯑꯣꯜ ꯔꯥꯎꯟꯗ ꯂꯣꯏꯅ ꯁꯣꯊꯕ ꯉꯥꯛꯇꯅꯦꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯣ ꯉꯝꯃꯤꯈꯩꯗꯤ ꯃꯣꯏꯅ ꯑꯣꯜ ꯔꯥꯎꯟꯗ ꯁꯣꯊꯔꯤꯕ ꯂꯩꯕꯁꯦ ꯁꯤ ꯁꯦꯝꯒꯠꯍꯟꯅꯤꯡꯉꯦ ꯃꯃꯤꯡ ꯄꯟꯗ ꯇꯥꯔꯒꯁꯨ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠ ꯂꯩꯔꯕꯣ ꯑꯄꯥꯝꯕꯁꯦ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯤꯗꯣ ꯑꯗꯨꯗ ꯇꯧꯒꯦꯅ ꯈꯜꯂꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯚꯣꯠ ꯂꯥꯛꯑꯦ ꯀꯔꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯅꯤꯡꯉꯤ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯃꯇꯦꯡ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯩꯁꯥ ꯄꯤꯔ ꯊꯥꯗꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯕ प्रजागी सेवा तौरकदबदो अदुदो इन तोहनी हाय अदुदी खपजा तौरकदो पिनी अदो कोई खल्लुदि अदो नोंग नोंमगी मयांगसा मयाम संगलगा नखोय मणिपुर जे नोंगमता नोंगनि मांगखरनेबा चिंगदजु लैबा यादे अदुना मितैजे सुम सुम तपना मांगतोरिबा अखोयगी डिमांड खंबिरगा सपोर्ट तौबिरगा तुंगी येंगा अदुगुम मिरेम लाइ पिनी
Manipur University Mairoi Shingna Lagleba Lok Sabha election ga male na pamle ba wafam singi marakta Manipur da CAB bill si satna handaba haiba bill si mayok ta leiba party bu sogatpa loinana leiba tongan tongan issue sing asigi mathakta pagi education sector bu support hanba nopi da sakti shinaba amade haiba university se thokhiba adugum leba thona na thorok sing adu matung na thoktana ba sum leba wafam sing se pukhalakle loina haiba wafam sing sida yumpham oiraga mirep thengnaga ba निखल थेनगद वादुगुमलबा मिरियप सिंग द बोर्ड पी बाय बसे मखोगी वकल ओइरे लोना तोंगान तोंगान ब मणिपुरी मफम सिंग बरोइना कॉलेज सिंग चतुना लाकदोरि बिलेसन सिंग मैलेन ब पॉब्लम सिंग मियाम द पिजगे हौजिगे वेनदे इंपैक्ट स्नो प्रॉब्लम जरि ब कितमेम प्रेमसान मणिपुर यूनिवर्सिटी कांचीपुर Maitai Pangal Scheduled Tribe Demand Committee na taliba demand asi kanagumba furup amatagi mayokta nate minority oiriba yelhomi Maitai Pangal bu constitution gi ngaklo ama fanghanna ba hotna bane haina committee si convener Islam Makak Chana thamlakle Hatada leba Maitai Pangal Scheduled Tribe Demand Committee ga office ta Paumi Singh unaba amada Makak Chana hai Maitai Pangal bu Indian Constitution ge Scheduled Tribe list yaunabagi damak changsilakliba khongjang asi sotharaba kanglub asibu constitutional safeguard ama fanghanaba khongjang ne Maitai Scheduled Tribe Demand Committee nasu Maitai gi chada nauda oiriba tokhaiba culture amadi tradition leizariba Maitai Pangal furup asigi khongjang asibu makhut paiduna sagatpiyu haina Islam Makak Chana appeal tarakli अखोइना दानगदौरिबा अखोइगी हकसे मियाम पुन्ना सौगतमिनदना मणिपुरदा लैरिबा कम्युनिटी खुदिंगमकी अपाम्बा ओइबा अदुगुम्बा शेड्यूल ट्राइब हाइबसे मसी पुन्ना फंगमिनरगा पुन्ना एन्जॉय तौमिनबा पुन्ना नुंगाइमिनबा भारत सरकार की प्रोटेक्शन दो अखोइ पुन्ना ngakminnaba phangminnaba somda akoina ngasi changsinnabagi damakta akoi schedule tribe demand committee si semjabani maitai pangan gi oiba tonganba homeland tanbagi akoi apamba leijade maitai pangan gi damakta tonganba kariguba onnaba thabak ama phoba akoi tawjaroi manipur da leiriba community miyam punnamakna akoi pangan akoi se amaktang thajabiu ran boina ubiganu adugumba phattaba oina uraga community sibu namthananaba tawbiba masima ngasi dagi tokhanjani Manipur Kundariba Chingamasung Tamanigi Marakta Machin Manau Oibagi Nungsi Nabagi Mari Hena Chesin Hanamagi Pandamda Poirai Itiba Lup Pilgi Thomi Singna Ukrulgi Kachopung da Laiba Iputhau Tangkul Saram Pakangbagi Kubamda Chatnaba Expedition among si Ayuk Lam Thakre Expedition adu Ukrul da Laiba Iputhau Tangkul Saram Pakangbagi Kubam da Laiba Maki Pat ki Maming Lauraga Maki Pat Expedition Haina Ming Thonduna Singzamai Yunam Laikai da Pilgi Office Mamangdagi Lam Thakibani Loinana Maki Pat ki Akoibada Yelho Pambi ama Oiriba Nura Haigi Chara Kaya Tharamgani amadi Uchara Sing asi Mapung Marai Fanaba Ngak Senduna Tambinaba Kunja Singda Haijaramgani Hairi Singman Ladiba Paturin Kudimaksi Kuya Sangamantana Tanalaga Lamdam Masda Owen Borak Nabagi Pandamadu Tamjabaga Loina Nangasi Concert Sinjabani Loinana Iram Damasigi Horpam Oiriba Duga culture Gidanta Lai Harab the Yauriba Kogi Tankul Charam Pakanga Haina Kangariba Kogi Vido Simaki Zaga Haijabatare Oziki Moki Pat Asida Lady Asigumba Pat Asida Satle Harga Lamdam Maduda Kundari Basing Aduga Koga Sakang Maikang Janabaga Loinana Koina Mafamaduda Punna Kundamina Amadi Koi Lai Aduga Makoi Desu Koi Ningsingi Habagi Pauzela Dusu Puri Harga Masigi Sigumlaba Kogi RBI rating the Awang Nongpok State Singi Oina Imphal Urban Cooperative Bank IUCB the non-performing assets NPA Chada Humfu Oiduna Kwaidagi Fibam Soklaba Bank Oire. Fibam Soklaba Bank Asibu Amukana Hingat Hanaba Lakodriba Numit Mari Mangani Sigi Manungda NPA Chada Nimfuda Hanta Hanaba Hotnagani Hain IUCB gi Administrator Armstrong Pame IS na Fongdorkli Manipur Press Club ta Pangtopa Paumi Singa Unabamada Armstrong Pame na Hai RBI rating da AMD B grade Pangduna Matau Ningtina Tauramba Bang si Haukiba Chahi Taragamanga Kunasida Ka Hena Fibam Soglakivani Chahi Karasida Bangasigi Board of Director BOD members Singi Marakta Masagi Wakalon Kakta Kanba Singh na Makoi Makoigi Imung Manung Amadi Naknaba Mioi Singh Tabak Hapchin ba Amadi Loan Pirambana Fibam Asi Yauna Solapani Haidi Bangasubu Amukhana Hingat Hanaba Angamba Takta Hotnari Masida shareholder Singh Nasu Sawat Piyu Haina Mahang Makataki best to recover whatever that has been lost, and we want to repose faith in the public and all to the shareholders that we are a responsible bank. Have a commitment se ekoi
leirga togni haibki se ekoi gi commitment ni. The staffs are working very hard. I'm also giving, though I'm holding other departments also, I'm also giving my time and my commitment to ensure that this bank comes up to the expectation. Like when we started 40-50 years back, when we started, we were one of the best performing banks. We want to tell the people that we can still be one of the best bank again, cooperative banks. Indo-Myanmar Friendship Gate number 2 tariba lambida traffic jam toina thokpa thingnaba Technopol District Police na khongthang lokhatpa haukre. Technopol District ki SPTH Bikramjit na luchingba More Police ki makok thongba officer sing yauna lambi nak yata gari sing khamjinba thingbaga loinana potchai yonbagi thabak tawriba potfam sing lokthokhan ki makhata na lambi aduda gari khamba made pot yonba thingnaba police personnel sing duty tawbasu hokan khre hairi. Mahiroi amana school dagi mahi tamba tokibagi thawong asi lamdam asida adumak thokli haina Manipur Commission for Protection of Child Rights MCPCR gi chairperson Sumati Bala ningthogzamna phongdorokli wafam asi Guwahati da mahiroi singna mahi tamba tokpagi matang da pangthokpa consultation program da phongdokibani awang nupong lamdam da mahiroi singna mahi tamba tokibagi thawong gi matang da khana nainaba amasung mahi tamhannaba lambi Thidokpagi Regional Consultation Program adu National Commission for Protection of Child Rights na Assam State Commission for Protection of Child Rights ka khusamna duna sinbani. Matang sois da break amalog zage break ki matung da nupi macha ma ikai khumnaba manghan bada chenaba Churchanpur District tagi Timothy Lanmun Mawi Chasang Police na wanted lauktoki bagi pau amadi Manipur sung malingi tongan be ipau sing pudun lakchage Impact News meeting taudun review. Break ki matung da mayambo mukahna taram nok chari. Nupi macha ma ikai khumnaba manghal lubagi maralda mapunsi chupa jail da thamnabagi fadok pikraba nupama Michelni haina police na laukthokre. Michelni haina lauktoklaba misagasi Churchanpur District tagi Timothy Lanmun Mawi Chasang Chahi Yankai gani thoi epokpa laikhidraba thang zakhamni Timothy si mahaki mathakta case chatharingai matam khara bel da thadokibadagi lot kibani hairi Churchanpur District Police na mahaki mathakta wanted laukthokpaga loinana thiba khangdriba misak asi kanagumbana thengnaba amadi laifam khangba yaurbadi phone number 03872 233-293, mobile number 8974974580 9862086-204, amuka naizage 03874-233-239, mobile number 8974974580 amadi 9862086-204 da pau piraknaba khangalakli. Thawal District ki mafam amada chahi taraga taruk khakta ngairibi nupi macha mabu nungsinaba nupana fonda kauthokraba matung hatoklaga hundoklambagi mayokta ngasi yairipo kaithel da wakat mifam chatakre wakat mifam asigi mihada sigi mayokta semkiba JC na sinduna chatakiba mifam aduna lakleba April ani fawgi manungda mari leinaba singna mihada sida chenaba sing puthoktuna ahakpa chairak pidrabadi akanba khongjang sing changsilagani hairi Jahat misak ahum je phachi taro hatpiu aina pamjabadi jahat mi ahum duga ta puthok piu mama ma pa wei ba khoi da sinabiyo epringi tangani jigi manungda mayam da khangan duna ma ahak phachaira pibiu ai da haijari karigumba sarkana miyeng changbi da tarde kana kan bakhongjang kaya sangjar kani Janims ki security ward tagi ngarang KCP faction nando group ki luchingba TS nando nanthok tu na chain kraba matung police na mafam kya da mahakpu fana ba akan ba thabak sing lakhat kre ngasi Imphal East police na district asi ki tungan ba mafam sing da operation chathaki Imphal East ki SP ki miteng makha da additional SP operation TS Krishna Tombi na luchingba Imphal East commando OC khogen yawba tungan ba commando unit ki apun ba kangbu amana kaibi lauksang khong Filen Court, Chingdai, Kulen, Amasung, Chanungda, Thiba Humbagi Tabak Chataki, Mafam Sing, Aduda, Laiba, Yumtong Kudingi, Mioy Sing, Kautoktuna, Masak Maming, Kangdoki, Thiba Humba, Aduda, Mifami Pundi, Amata, Yaukide.
Nakalamromda TH Nandona Jennings-tagi chain khiba numita duty taba ASI ama yauna police personnel Murray thabak-tagi suspend tawkre Imphal East District Police ki SP na thadropa cherol amagi matung in ASI ama yauna police personnel Murray adu mathau ningthina tawdabagi damak thabak-tagi suspend tawbani hairi Mepung Kudingmak Hakchang Fahansi Haiba campaign galoina Chief Minister Nongthomam Berena loans tawkiba Labaik season aduna ngasi nongmagi oiba health camp ama Chandel District ki Komla Thabi da pangthokre camp adu State Health Society na sinduna Komla Thabi PSC da pangthokiba health camp asida mobile laboratory gari ahum season aduna surgery pediatrics gynae medicine na chingba layengi khudong chabasing miyam da fanghanki Helping Hands for People Manipur gi anirak suba mapokumon thauram ngasi palace compound leiba lamyan ba sanglen da pangthok training singba yabade Helping Hands for Peoples Manipur haiba lobasina hek linkhalakpadagi ngasi fawbuda lamdam asida leiba aruba makal gi anaba sagon aduna leiriba miyoi kya da selamadi igi mating pangduna lakibani Kohi marang kaina puthoknaba haying khoi sing matau karamna yokani haibagi matangda nomigi oiba training program ama Bisnupur district ki wangu makha laikai da ngasi pangthokre training program adu KVIC Honey Mission program gi makhada Crops Development Promoters Organization Ningom Thong Kitna Panung Imphal East na sinduna wangu makha laikai mandapta pangthokibani training adugi manung chana khoi yokpa lawmi chanida khoi yokna ba boxing kusinaki Malam Sinba Tungna Pangthokna bagom ngasi Manipur dasu World Theatre Day gi thoram pangthokre thoram adu Theatre Center Manipur na sinduna Manipur Press Club ta pangthoki thoram asigi saruk ama oina lubasina chahi khuding gi lamdam asigi masak nairaba theatre personality sing da piba award su lanthoki award sing gi manung da eminent theatre personalities L Kishore Jitta BM Mekola Lifetime Achievement Award listing ani taraga mapan amasung Theatre Director L Brazamohan Dana BM Mekola Memorial Theatre Center Award listing ani taraga mapan langthok tuna ikai khumna utki hariba award ani asida sel oina lo polishing kun lengan fee citation amadi konget amamam yauri Theatre tawjariba aikhoigi apambadi khunai asida aikoi punna chaminaba amaga sharing tawnaba amaga pau phaudoknaba khoi khuding ase amatani haibagi wakhallonda afaba tunglam charama poroknaba honaba madugi wakhallonda thauramasi pangthok chabani aikhoina yengbadadi yamna yangna senba garigumna udrabasu nungi wakhallonda miyengda amadi sangsilliba khongthang asomdadi Manipur Theatre di yamna advance leina yamna chaning tana amadi yamna sekshinna malengi leiriba tongan ba khunai gi lamjenda Yausang kumhai gi nini chanba numit March kungani thoid ulauda thokiba thodok adubu irei pakina chanura loina silol ichalna cherol amada akan mamongda yaningda ba phongdorokli hauze ngasi nomagi sanabagi pau Ani suba Governor's Trophy State Level Mukna Kangjai Tournament ngasi dagi pangthokpa haukre Imphal gi mapal kangjibung da ngasi pangthokiba tournament asigi hagdokpagi thoram aduda ningsingba thoktraba matamdagi Manipur da sanaduna laklaba pana sagol kangjai gi masana ama miyam da utki ngasi ahanba sanakiba match aduda Imphal East District na Bisnupur District ko panjal traga mathoi marida maitiba pibungangki All Manipur Mukna Association gi miteng makhada Krida Bharati Manipur na sinduna knockout basis da chatharak Kadoba tournament asida Imphal West District, Imphal East District, Bisnupur District, Kakching District amadi Thobal District na sarukyari hayeng tournament asigi ani suba match ta Kakching District amadi Thobal District ka ahum suba match ta na Imphal West District amasung Imphal East District ani na lamba tongnorgani Ahan bo oina Moirang Multipurpose Ground da Yausang Sports lishing ani taraga mapan ga mari laina na chatharakiba football tournament nga situation kre tournament asi Moirang practice football team na sinduna Moirang Municipal Council gi manung dal leiriba apunba ward amadagi na traga ni thoi fawbugi oina chathakibani loisinbagi match ta ward number 2 na ward number 3 bu panjal mari ani da maitiba piki Northeastern Reorganization Cultural Association Neroka Sangakfam Hufgumatoi Suba Sarchur Chan Singh KCSI CBE Memorial Football Tournament ki semi-final changkre. Ngasi kumalampak turf ground da sanakiba
Tournament asigi ahanba quarter final gi match aduda North East Reorganization Cultural Association sangakfam nerokana North Imphal Sporting Association Nisha Thangmebum no panjal ama sinuda maitiba piramlaga jathariba football tournament asigi ahanba semi final changbangam ki Churchan Maharashtra ki Mingda All Manipur Football Association English amaga chamapal ga yankhai dagi hauna lesang sina pangthok tuna lakliba football tournament asida mapalong gi football team ani yauna lamdam asigi football team kun gamapan punna team kutraga mathoina knockout basis ta lamba tongnari hayeng tournament asigi aroiba pre quarter final da Trau FC Kwakatel amadi KFC Bisnupur anina lamba tongnarakani Goa da chaliba Mars thagi hokiba tarik taraga taruk ta pangthokiba ahanba Body Power Beach Body Carnival 2019 da Beach Body Male category da gold medal fangba ngamkraba Vikas Usham ngasi Harauro Youth Model Club na taram okre taram okpigi tharam adu Harauro Youth Model Club na sinduna Manipur Press Club ta pangthoki tharam adu da Harauro Youth Modern Club ki advisor ningombam Dizena Usham gi lakadoriba tungi competition singda mai pakna bahonabada club asina mapung fana mateng pangani haina thazaba piki thoramaduda Vikas Ushamna India fitness icon tamadi film star Shahil Khan amadi UK da based over business farm Body Power na sinduna pangthokiba Body Power Beast Body Carnival na hogolakliba bodybuilder singbu pamjaba naha singi oina yamna aphaba platform ama oi ki haiki Nasi bang club te information ju leite ekoi na ju khangu de maram de man ma pan da leir ga togi thau nga togi ba even my family na ba ekoi da haide shipment ma la e ta ba de club na ekoi adu de ekoi lekai gi angang sin smai tor de ekoi tawum thuina haidana nasi nu misi da Vikas Usam je ekoi na taram no okta na ma gi sat ka tor ba Dubai ja ka do ju which people ina adi la ka do ba tung da la ka do ba ga da su club na angam tengwang pi dana ma pu ba san ro ma o hen ge ha ba si Youth Modern Club ki maike digi mayam da thamjiri makha ta ba ju dum mai powerlifting da national gi oina Manipur represent roga satke na khale dum aina ihanan bo oidoi ne sije club na smai ngon yengjan bi id ain sanar ko da ozana ba ju lerakte mai pa na ju yarakte moi da haidok ta bi sana khona jaraga sana dum logjarak pane prize phangbo ji ju phangwa matung da khang mane family na yam nungai phone dok chai mayam club na smai tawi ba je arabida bulletin asigi headlines samhana mayam da thamjage BJP na luchingba Center amadi state lengaga si miyam na chaba para tambi haudrabadi India leibak loirani amadi Manipur su manglagan haina okram ibobina maral sikre India lengakta BJP amadi LJP na mapang oina chatminabana lakliba Lok Sabha mi khalda status gi oina su LJP na BJP gi merepta sawatkani haina LJP gi National Vice President Karam Sham na phongtarokri Maitai Pangal Settled Tribe Demand Committee na Taliba Demand asi Furup Amatagi Mayukta Natte Minority Oidiba Yellow Mi Maitai Pangal Bu Constitution gi ngaklo Fanghanaba Hotnabani Hairi RBI rating the Awang Nongpok State Singi Oina Imphal Urban Cooperative Bank na non-performing asset cha da humfu fangduna khwaidagi fibam soklaba bank oire Manipur da su ngasi World Theatre Day gi thoram pangthokre saknairaba theatre personality L Kesorjit ta BM Mekola Lifetime Achievement Award lishingani taragamapan kusinaduna ikai khumnaba utkre Amasung Anisuba Governor's Trophy State Level Mukna Kangjay Tournament ngasi dagi Imphal gi mapal Kangjay bungda pangthok pahokre